Hello mayambu aigi channel asida taramna okchari ado ngasi se aigi ingkolda leiba lapu pambi haiba tare ko lapu pambi ko ingkolda leiba lapu pambi amakak jam angakpa potsaka makai mayam do okcharake lapu pambi asi penoni akoi kolobot aina koina hainaba aduguma lapu aduni lapu pambi asida koina haidi kharani oira hafta tarani muk phajale asida lapu pambi asi marak haidi magi keno si lapu taro se akoi marak tagi thindoga phangdoklaga akoi marak tagi thorokpa haidare asi mayamda amtang jengan jage masi mayamna afabani so hai phatabani so hai mayamna mai gi mot mayama phongdok nei ado mayamda amtang jengan jarake sidale asigi lapu kolobot haina khangnaba aduguma lapu pambi duni asi lapu se mathakta mayama jam sangi jam wangi ko masigi marak tagi thindoraklaga lapu toro se palakpani ado ai mayamda jengan jarake mayamna akhang masu jabi daga su mayamna karino haibadu mayamna khangan biro masi apokpagi khudam ni kain su dum kangai singna haine du akoi kari su khangdabani na kari su khangjadaba haitare aduna koi kari su haiba ngamde mayam gi sumot pongdok biro